ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃꯒ ꯆꯅꯤꯄꯥꯟ ꯃꯔꯤꯐꯨ ꯇꯔꯥꯃꯥꯊꯣꯏꯒꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯂꯥꯟꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯦꯄ꯭ꯔꯤꯜ 18ꯗ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯈꯣꯡꯖꯣꯝ ꯗꯦꯒꯤ ꯊꯧꯔꯝ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯈꯦꯕ ꯆꯤꯡꯗ ꯂꯩꯔꯤꯕ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯃꯥꯡ ꯆꯍꯤꯁꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯁꯤꯡꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯅꯕ ꯄꯥꯟꯗꯝꯗ ꯉꯁꯤ ꯈꯦꯕ ꯆꯤꯡꯗ ꯂꯩꯔꯤꯕ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯗ ꯈꯣꯡꯖꯣꯝ ꯗꯦ ꯊꯧꯔꯝꯒꯤ ꯔꯤꯍꯔꯁꯦꯜ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤ.ꯁꯤ ꯑꯍꯟꯊꯦꯝ ꯁꯨꯕꯥꯁ IAS ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯍꯔꯁꯦꯜꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯈꯣꯡꯖꯣꯝ ꯗꯦꯒꯤ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯇꯨꯅ ꯔꯤꯍꯔꯁꯦꯜ ꯇꯧꯈꯤ꯫ ꯊꯥ ꯑꯁꯤꯒꯤ 18ꯗ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯥꯟ ꯀꯨꯃꯥꯔ ꯁꯤꯡꯅ ꯃꯊꯪꯁꯤꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯃꯁꯨꯡ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯈꯣꯡꯖꯣꯝ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯣꯜꯁꯤꯡ ꯍꯥꯡꯗꯨꯅ ꯍꯧꯖꯤꯛ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕꯁꯤꯡꯅ ꯁꯥꯕ ꯄꯣꯠꯂꯝꯁꯤꯡ ꯎꯠꯀꯅꯤ ꯍꯥꯏꯔꯤ꯫